ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯦꯄꯣꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯍꯧꯔꯕ ꯃꯇꯨꯡꯗ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯎꯡꯂꯒ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯈꯜꯂꯤ, ꯑꯩꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯗꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯨꯕꯅ ꯃꯌꯥꯝ ꯑꯃ, ꯐꯪꯕꯅ ꯈꯖꯤꯛ, ꯁꯨꯒꯟꯕ ꯂꯥꯏꯔꯕ, ꯆꯥꯒꯟꯕ ꯌꯥꯒꯪꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯝꯗꯧꯅꯤ? ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯅꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣই꯫ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯔꯒ, ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯔꯒ ꯑꯩꯅ ꯃꯌꯥꯝꯒ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯐ-ꯐꯠꯇ ꯊꯤꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯅꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯜꯂꯤꯕꯁꯤꯡ ꯑꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯁꯦꯟ ꯇꯥꯟꯕ ꯀꯥꯡꯕꯨꯅ ꯈꯤꯛꯃ ꯍꯦꯜꯂꯤ ꯄꯩꯁా ꯐꯪꯕꯁꯤ꯫ ꯑꯩ ꯑꯆꯨꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅꯗꯤ ꯑꯩ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯁꯤꯒꯦ? ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯆꯥꯎꯔꯕ ꯅꯤꯁꯥ ꯂꯂꯣꯟꯒꯗꯕꯁꯨ ꯃꯗꯨꯒꯤ ꯍꯧꯗꯣꯛꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯑꯩꯕꯨ ꯄꯩꯁꯥ ꯐꯪꯅꯅꯕ ꯊꯕꯛꯁꯤ ꯇꯧꯁꯤꯒꯦ? ꯑꯁꯨꯝꯅ ꯊꯦꯄꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯦꯄꯨꯒꯤ ꯃꯅꯥꯛꯇ ꯒꯨꯃꯨ ꯄꯔꯞ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ, ꯐꯨꯔꯤꯠ ꯑꯃ ꯑꯀꯛꯄ ꯑꯃ ꯂꯤꯠꯂꯒ, ꯃꯔꯦꯡꯕꯥꯟꯗ ꯈꯨꯗꯩ ꯑꯃ ꯌꯥꯜꯂꯒ ꯒꯝ ꯆꯪꯉꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯦꯄꯣꯅ, ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯍꯣꯕꯦ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯒꯨꯃꯨꯅ, ꯅꯪꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯗꯅ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ, ꯀꯩꯗꯧꯔꯕ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯆꯥꯎꯊꯣꯏꯗꯨ ꯂꯩꯇ꯭ꯔꯦꯗꯅ, ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯉꯥꯏꯍꯥꯛ ꯌꯥꯎꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯑꯩ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯒꯨꯃꯨ? ꯑꯁꯦꯡꯕꯔꯅꯦ? ꯍꯦꯔꯥ, ꯑꯁꯦꯡꯕꯅꯤꯅꯦ꯫ ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯩꯁꯥꯕꯤꯅꯦꯁꯨ ꯅꯠꯇꯦ꯫ ꯍꯦꯔꯥ, ꯐꯔꯦꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ, ꯑꯩ ꯑꯝꯇ ꯁꯠ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯈꯜꯂꯤꯅꯦ ꯂꯩꯀꯥꯏꯁꯤ ꯉꯥꯟꯃꯈꯩꯒ ꯃꯥꯟꯅꯗꯦ, ꯏꯆꯤꯛ ꯆꯤꯛꯑꯦꯗꯅ꯫ ꯐꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ꯫ ꯊꯦꯄꯨ ꯍꯣꯏꯕꯣ, ꯑꯩꯁꯨ ꯊꯦꯡꯉꯦꯗꯅ ꯍꯣꯕꯦ ꯆꯦꯜꯂꯛꯄꯅꯤ, ꯅꯪꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯡꯊꯍꯟꯗꯣꯔꯦ꯫ ꯀꯨꯏꯔꯣꯏꯗ! ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯊꯦꯄꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯦꯄꯨꯗꯣ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯒꯨꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯐꯝꯗꯅ ꯁꯨꯝ ꯂꯩꯕꯗꯨꯅ ꯑꯣꯏꯔꯣꯏꯌꯦ꯫ ꯑꯩꯁꯦ ꯅꯪ ꯉꯥꯏꯔꯤꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯆꯠꯁꯤ ꯂꯥꯛꯑꯣꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯇꯤꯜꯂꯔꯤ꯫ ꯊꯦꯄꯨ ꯑꯃꯗꯤ ꯒꯨꯃꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯁꯦꯝ ꯁꯥꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯄꯨ ꯑꯃꯗꯤ ꯒꯨꯃꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯊꯣꯏꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯉꯩ ꯊꯦꯄꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯤ꯫ ꯃꯗꯨꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯌꯣꯝ ꯑꯆꯧꯕ ꯑꯃ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯁꯪꯇꯞ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯥꯡꯖꯤꯟꯈꯤꯕꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ, ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯤꯗ ꯊꯥꯡꯖꯤꯟꯈ꯭ꯔꯤꯕꯁꯤꯅ? ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯃꯥꯏꯕꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯐꯤ ꯃꯌꯣꯞ ꯑꯗꯣ ꯀꯥꯕꯛ ꯄꯨꯟꯕꯅꯤꯅ ꯁꯠ ꯅꯥꯟꯊꯔꯛꯈꯤ꯫ ꯊꯦꯄꯨꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯗꯣ ꯎ ꯍꯥꯏꯗꯨꯅ ꯇꯝꯕꯅ ꯃꯥꯜꯂꯤ꯫ ꯊꯦꯄꯨꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯐꯤ ꯅꯥꯟꯊꯔꯛꯈꯤꯕꯗꯨ ꯎꯍꯧꯕꯗ ꯍꯧꯖꯤꯛ ꯊꯥꯡꯇꯣꯔꯛꯈꯤꯕꯗꯣ ꯐꯤꯔꯣꯟ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯦꯄꯣ, ꯂꯥꯏꯔꯤꯛ ꯑꯣꯏꯔ ꯃꯥꯜꯂꯤ, ꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯌꯥꯝ ꯇꯧꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ
ꯃꯥꯡꯒꯣꯜꯗ ꯀꯔꯤꯗ ꯆꯥꯎꯊꯣꯏꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯪꯂꯣꯝꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯃꯪꯂꯣꯝꯗ ꯊꯥꯡꯇꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯪꯂꯣꯝꯗ ꯃꯌꯥꯝꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯈꯜꯂꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃꯗꯤ ꯇꯧꯒꯦ ꯇꯧꯔꯝꯕꯖꯥꯠꯅꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯕꯅꯤ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯤ ꯑꯆꯪꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯤꯅꯤ ꯑꯩꯈꯣꯏꯕꯨ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯀꯅꯥꯅ ꯀꯞꯄꯤꯗꯧꯔꯤꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯐꯥꯎꯕ ꯀꯞꯄꯤꯒꯗꯕ ꯃꯥꯟꯗꯦ ꯅꯣꯡꯃꯇ ꯃꯈꯣꯏꯕꯨ ꯅꯣꯛꯅ ꯈꯦꯅ ꯍꯔꯥꯎꯅ ꯊꯝꯕꯤꯕꯁꯨ ꯉꯝꯗꯦ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯇꯣꯝꯇ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ ꯈꯪꯍꯟꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯄꯣꯗꯣ ꯆꯥꯎꯊꯣꯏꯒꯤ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯒꯨꯃꯨꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯒꯨꯃꯨꯗ ꯍꯥꯏꯔꯤ ꯃꯇꯥꯎ ꯒꯨꯃꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯅꯦ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯣ ꯅꯪꯒꯤꯁꯤꯕꯨ ꯆꯥꯎꯊꯣꯏꯒꯤ ꯃꯇꯨꯡ ꯏꯅꯤꯡꯕꯒꯤ ꯋꯥꯔꯅꯦ ꯍꯦꯔꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯔ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯇꯥꯜꯂꯤꯕ ꯁꯦꯟꯗꯥ ꯃꯇꯥꯁꯤꯅꯗꯤ ꯏꯃꯨꯡꯒꯤ ꯁꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯒꯤꯕꯨ ꯀꯔꯤꯝꯇꯕꯨ ꯂꯦꯝꯅ ꯀꯩꯇꯪꯗꯕꯨ ꯑꯣꯏꯅ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯖꯗꯦ ꯑꯩꯈꯣꯏ ꯁꯤꯅꯤꯁꯦ ꯀꯣꯡꯖꯦꯡ ꯀꯣꯛꯐꯥꯏꯅ ꯁꯨꯈꯩ ꯁꯨꯔꯒ ꯃꯅꯪꯒꯟꯗ ꯃꯔꯨꯝ ꯄꯨꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯧꯔꯦ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯑꯗꯨꯅꯤ ꯒꯨꯃꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ 이번이 ꯀꯩꯗꯧꯁꯤꯒꯦ 이번이나 ꯃꯃꯥꯡꯊꯛꯇ ꯀꯔꯕꯥꯔ ꯇꯧꯔꯤꯅꯦ ꯍꯥꯏꯗꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯍꯩꯗꯤ ꯑꯃꯠꯇ ꯆꯥꯗꯦ ꯁꯦꯜ ꯃꯥꯡꯗꯨꯅ ꯃꯇꯝ ꯃꯥꯡꯗꯨꯅ ꯇꯣꯛꯏ ꯑꯗꯨꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯄꯩꯁꯥ ꯐꯪꯒꯗꯕꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯨꯝꯃꯨ ꯀꯩꯅꯣꯝꯗꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯐꯩ ꯃꯌꯥꯝ ꯈ꯭ꯋꯥꯏꯅ ꯌꯣꯟꯅꯔꯤꯕ ꯅꯤꯁꯥ ꯄꯁꯥꯁꯤ ꯑꯃꯨꯛꯇꯪ ꯌꯣꯜꯂꯒ ꯌꯦꯡꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯤꯁꯥ ꯄꯁꯥ ꯌꯣꯟꯕ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣ ꯌꯣꯜꯂꯒꯦ ꯍꯩ ꯍꯥꯏꯔꯒ ꯊꯣꯛ ꯍꯦꯛꯇ ꯄꯨꯔꯒ ꯌꯣꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯤ ꯃꯗꯣ ꯑꯔꯣꯟꯕ ꯊꯕꯛꯅꯤ ꯍꯥꯟꯅ ꯀꯔꯥꯏꯗꯒꯤ ꯂꯧꯕ ꯀꯔꯥꯏꯗ ꯊꯥꯕ ꯀꯔꯝꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯪꯗꯣꯛꯇꯕ ꯌꯥꯕ ꯅꯠꯇꯦꯅꯤ ꯅꯤꯁꯥ ꯂꯂꯣꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯅꯪ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯅꯝꯕꯔ 4 ꯀꯦꯖꯤ 2 ꯂꯧꯖꯒꯦ ꯄꯣꯟꯇꯦꯅꯤ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯊꯦꯄꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯤ ꯒꯨꯃꯨꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯌꯨꯝ ꯁꯥꯕ ꯆꯠꯂꯤꯁꯤ ꯃꯁꯤꯗ ꯐꯪꯂꯛꯄ ꯁꯦꯟꯁꯤꯅꯕꯨ ꯑꯩꯗꯤ ꯌꯥꯖꯔꯦꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯒꯨꯃꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯒꯨꯃꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯄꯩꯁꯥ ꯄꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯈꯤ ꯀꯣꯟꯊꯣꯡ ꯌꯧꯁꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤ ꯏꯔꯨꯖꯔꯨꯔꯤꯕ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯉꯥꯏꯈꯣ ꯑꯩ ꯃꯩ ꯑꯣꯛꯅꯅꯕ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯊꯦꯄꯨꯕꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯍꯟꯗꯨꯅ ꯊꯝꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯊꯦꯄꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯤꯡꯈꯣꯜ ꯁꯥꯕꯜ ꯁꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯀꯔꯤ ꯄꯣꯠ ꯊꯥꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯈꯣꯏꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯈꯨꯠꯇ ꯂꯨꯄꯥ 10 ꯐꯥꯎꯕ ꯄꯥꯏꯗꯕ ꯍꯥꯏꯗꯨꯅ ꯊꯦꯄꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯌꯣꯄꯥꯛꯅ ꯇꯧꯕꯁꯨ ꯃꯍꯥꯛ ꯇꯜꯂꯤ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯍꯧꯔꯛꯈꯤ ꯑꯩꯅ ꯁꯨꯕ ꯃꯈꯩ ꯁꯨꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯏꯐꯪ ꯐꯪꯗꯕ ꯑꯗꯨꯅꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯂꯒ ꯑꯩꯁꯤ ꯄꯩꯁꯥ ꯄꯥꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯑꯗꯨꯝꯅ ꯈꯜꯂꯛꯄꯗꯒꯤ ꯊꯦꯄꯨꯅ ꯑꯗꯨꯗꯤ ꯃꯥꯏꯕ ꯀꯅꯥ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯛꯏ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯤ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀ ꯇꯥꯟꯅꯔꯕꯁꯨ ꯊꯕꯛ ꯑꯁꯦ ꯉꯍꯥꯟꯅ ꯃꯥꯏ ꯄꯥꯛꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯀꯅꯥꯒ ꯇꯥꯟꯅꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ
थोक हेक्ता अमाइब अमदा हाइरुबदा थोक हेक्ता याबिरकतब नत्ती अदुना आई कमदौ सिगे हाइदुना वखल खल्लिबनी असमना खनबा याबा खलबगे तुंगता थेपुना आमाइब चाउथोइगी मचानुपा अहनना ngasai लाइरिक मयाम अमा माहाकी असोम थंगबा नाकल सक्तप अदुदा थमखिबनी मगदैदुदा पुटप्रेट सननबा इना खुननबा लाइरिक यावबा जाला फै मरदगी लाइरिक अमनी हेतम हुरालुरगे अरदुगा आई माइबा साब्रा कैनोमा तौरगे असुमना खलगा थेपुदो फुक हेता हौगली अरदुगा महाक आमाइबा चाउथोइगी मयुम लोमदा परप परप लाकली असमना आमाइबा चाउथोइगी मयुम जोरकपदा मी मयाम अमसु अदुमक तिन्दुना थबक इंखांग तौदुना लेरमली मची मसी फमदुनासु लेरमली चाउथोइ चंगकपा अदुदा मयाम हाइफेति येंगदर इ अदुबु थोइने हेना खनुदि मागे मागे थबक अदुमक बाइवन सिनखि चाउथोइसु लाक्तुना मयाम फमलिबदुदा हौजि करी करम तौरबगे हाइदुना महाकसु तारी फमदुना अदुमना लेरिङै मयामसु लेरिबसिंग अदुदा चलगे हारमलगा चनखिबसु यावरि अनोबो चंगकपसु यावरिबनी तंजा अदुदा चाउथोइ फमलंबदगी फु हौगतुना मफम मफम खुदिमक्ता थबक इंखांग तौरिबसिंग अदु असुम येंगली अदुगा ngasai larik thamkhiba donumda asum changsinki chauthoina adumna changsinkhibadu karana su khangdi yengsu yengchaludi masididi chauthoi parap parap changsinkhiduna larik lairiba adugi sangtap aduda laktuna larik adubu kisalliba achoba phimayom odo hangtokli chauthoina sejin naramba mahaki phimaron sing amadi kari kaino khangdaba mayam amasu yauduna leiramli मतमदुदा थेपुना फाक्तोक्तुना असुम जेंगलकपदा लाइरिक खरा यावरगा लेरमनिबदुदा थेपुना लाइरिक अहुम माना ताप ताप लौसनदुना येपसनख्री अदुगा फियदो किसलबा मतुंगदा मनिंगलोमदा करिगुम्बा थबक अमा तौरुबा मसा सेंदोकलुबा सारगा अमुक लाक्तुना मयाम लेरिबदुदा फामलरी मतमदुदा लेरिबसिंग अदुगी मरक्तगी अमना ओजा चाउथोइना हतक लैखिदबसि यामा नुंगाइति अईगी इचानुपा ngawri phai tawbadu mahana laitin khorumbadagi phan biramibani aduga mahana hadak lakriba thangje numit asida laimang khaidoksi aduga di pungpha pharani pungko koklani hairambani hek nang hawdida ozara naduna laikhidabasi othonga thukhre ngarang ngahantani hakchang nungaitabadi hipli aidana ai moda wari sanaramlibani aduga ngasi hektamak leiramdre aidi punga ngakhrabani असमना मयाम सिंगदो अमना अमा हाई वारी सानदि ngai थेपुदु मयुम लोमदा हलोबुना फरनी हायदुना महाक फु हौगतुना मयुम लोमदा हलकले थेपुना चखिबदु कना सुखांगदि हायबदि येंगसिलुदि थेपु असुम असुम लाकना मयुम जुसलकले मयुम योसलकपदा थेपुगी नुपिना हौजिकता इमुंगदा तुमलगा लेहबदुना कदायतना अमुक चलुरिबनो अदुमाइना अमदा अमुक चत लेबदुना कयाम कोइना पुंसी हिंबा यागदौरिगे नसा सिंसिनगा चाउसलकपने पैसागी मतंगदि पैसासे असुम असुम चिलकदौरिबनी करिरोय खैबो स्माय सुम लेगदौरिब्रो ममै थंगदा हिंखोनजोलका चागदौरि हायदुना थेपुगी नुपिना ngakli मतमदुता थेपुना हाय यारे नंग तौगदबदो तौरुसो आइसुने सुमाइन लेबसे यामना पाम चटनति करी करम तौरगा पैसा पाइबा इना खुनबा मियो एबो ओइगदा के हायबदो आई खालिबनी लेपा लेतना आदुमना हायरपदा थेपुगी नुपिना हो खलो खलगा अदुमक लेगदबनी थबक ओरदि पांथो उनु मुनिरिसी सादनने निंगगा खलगा अदुम लयु नकोइ चोंबा ngayu असुम नारमलगा चंखी थेपुना नुपि येबे जासी जो ओखगा माना यापोतिदा असुम ना हायरगा मागी कादा चंगक्तुना लाइरिक सिंगदो करी करिनो हायदुना लाइरिक अहुम अदु फाक्तोक्तुना येंबा हरकली आहारबा पाइखरपा लाइरिक अदुदा कीरबा सक्तम कया अमसु येक्लिबनी अदुदुगा लाइरिक अदुगी ममिंग अदुना थवाई मी कौबा हायदुना इदुना लेरिबनी मतम मदुदा थेपुना थवाई मी कौबगी ओइरमाली कनागुम्बा अमगी हातोकनिंगबा कांदा थवाई मिदु अइना सटलौना कौरगा थोए हातोबदी मा सिरेने अमा सिना करिनो असुमना हायरगा येंगलका मतमददी लाइरिक अदुदी इचम चंबा लाइरिक ngakta ओइदुना लेरमी मतम अदुदा थेपोना थवाइबी मिकौफा हारिबा लाइरिक अदुदा ओइना मियेंग थमख्री असुमना लाइरिक अदो महाना फाकतुना असुम जिंगलकपदा मतौ करमना कनागुम्बा मियुइ अमगी थवाइ कोक्थोकनी अदुगा थवाइ अदुना लाको मतमदा कमदोंगा लाकनी अदुगा थवाइ अदुबु मतौ करमना ताइनगनी अदुगा थवाइ अदो
ꯃꯇꯧ ꯀꯔꯝꯅ ꯍꯜꯍꯟꯈꯤꯒꯅꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯨꯒꯥꯏꯅ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯠꯀꯗꯕ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯁꯤꯡꯁꯨ ꯁꯨꯒꯥꯏꯅ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯀꯧꯕꯗꯗꯤ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯣ ꯄꯤꯖꯗ꯭ꯔꯕꯁꯨ ꯀꯕꯣ ꯍꯩꯔꯨ ꯈꯔꯅ ꯑꯗꯨꯃꯛ ꯌꯥꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯤ ꯀꯧꯔꯨꯔꯒꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨꯃꯛ ꯄꯤꯗ꯭ꯔꯕꯗꯤ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯜꯂꯤꯕꯁꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯀꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤꯗꯤ ꯁꯤꯖꯤꯟꯅꯁꯤꯒꯦ ꯐꯩ ꯑꯗꯨꯒ ꯑꯉꯛꯄ ꯊꯕꯛ ꯑꯣꯏꯕ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯁꯛ ꯍꯣꯡꯍꯟꯕ ꯑꯃꯗꯤ ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯀꯠꯍꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯑꯁꯤꯕ ꯃꯤ ꯍꯤꯡꯀꯠꯍꯟꯕꯗꯨ ꯉꯝꯂꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥꯒꯨꯝꯕ ꯁꯤꯈꯤ ꯅꯥꯈꯤꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯁꯜꯂꯒ ꯅꯪꯒꯤ ꯑꯁꯤꯕꯁꯤ ꯍꯤꯡꯀꯠꯍꯜꯂꯔꯒꯦ ꯑꯗꯨꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯤꯌꯨꯗꯅ ꯊꯣꯛ ꯍꯥꯏꯔꯕꯗꯤ ꯑꯩꯁꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯒꯦꯁꯦ ꯑꯁꯨꯝꯅ ꯊꯦꯄꯨꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯃꯤ ꯀꯧꯊꯣꯛꯅꯕꯒꯤ ꯂꯩꯋꯥ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯊꯦꯄꯨꯅ ꯊꯋꯥꯏ ꯃꯤ ꯀꯧꯊꯣꯛꯅꯕ ꯂꯩꯋꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯦꯄꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯀꯔꯤ ꯈꯪꯒꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯁꯛꯇꯥ ꯊꯤꯗꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ IAS ꯊꯥꯗꯧꯔꯤꯕ꯭ꯔꯣ ꯇꯧ ꯑꯩꯒꯤ ꯅꯨꯃꯤꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯍꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯊꯦꯄꯨꯅ ꯍꯩ ꯆꯥꯅꯤꯡꯕ ꯅꯣꯏ ꯑꯗꯨꯝ ꯆꯥꯎ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯁꯒꯥꯏ ꯊꯥꯛꯀꯠꯂ ꯊꯝꯂꯝꯃꯨ ꯑꯁꯨꯝꯅ ꯂꯥꯎꯈꯤꯕꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯈꯥꯛꯅꯤꯡꯉꯥꯏꯒ ꯂꯩꯇꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯅꯆꯥ ꯌꯣꯡꯌꯥꯝ ꯃꯔꯛꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯊꯦꯄꯨ ꯈꯥꯛꯅꯤꯡꯉꯒ ꯈꯥꯛꯑꯣ ꯈꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯩꯗꯤ ꯃꯁꯤꯅ ꯑꯔꯨꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯦꯄꯨꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯁꯨꯝ ꯂꯦꯞꯇꯅ ꯄꯥꯔꯛꯄꯅ ꯊꯥ 2 ꯍꯧꯖꯤꯟꯈ꯭ರಿ ꯍꯧꯖꯤꯛꯇꯤ ꯊꯦꯄꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯐꯖꯅ ꯉꯝꯂꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤ ꯀꯥꯎꯕ ꯅꯥꯏꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯑꯩ ꯊꯕꯛ ꯑꯁꯤ ngasi natraga hayengdagi hektam haurage aigi nupina marol lama chabeng ngangbadagi aisi yenna kha lukhada chen na parbre direct pare hayenga ngararoi ai horen hektamak tawrage adudi kamdosige karaya tawsige larik adudi yauribadi kanasu khangda udama pham amada thabak asi paikakadabani haibani karigumbada aina asumna sautan sanaringai lai sanaringai asida kanagumana khangkiba ukiba takiba thoklabadi mi adu ngawna phajana naduna sigani haibani adu bataragadi aikhoigi maningi warak asigi wangda hauriba lafu marak asida wona tawrage adu warabadi kanamatana khanglaroi aduna faragani asomna thepodo mahana horen lai sanagadoriba jaga adusu mahana khandokli adugi matungda mahana thaurang punamak semba saba pongloi loiraklabada numidang warakpa ngaidun leiri numidang wairam oirakpa adu waidagi hauna mahanga lafu makhong adu changduna horen mahana phamba yab mafam ama semkhri aduga kanamatana udunabagida mahana su mafam ado khara sukchanna leiriba napi singnang uri wari singato kakhatuna manung khara hanjanna changsillaga sengdoklibani adumna hingkol sambal khara sengdokpa horakpa aduta thepugi nupidi yamna harauri gyan khara laglaba mali khaladuna adubu numidang waram aduda mahana aduma tawribudu karino khara ngalinga tawba yadaba jala haduna mabukningdisu khalibani madugi matung thepugi nupi ado mahak numidang waramgi laiduk thamai tharanabagidamaka thaurang tawri
ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯦꯄꯨꯗꯣ ꯄꯔꯞ ꯄꯔꯞ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯂꯐꯨ ꯃꯈꯣꯡ ꯁꯦꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯂꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯠ ꯇꯥꯕꯁꯤꯗ ꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯄꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯥꯏꯗꯨꯛ ꯊꯥꯃꯣꯏ ꯊꯥꯜꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯄꯨꯗꯣ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯊꯦꯄꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈꯤꯕ ꯃꯇꯝꯅꯤ꯫ ꯊꯦꯄꯨꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯏ ꯈꯔ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯦꯄꯨꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯦꯄꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯄꯨꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯇꯁꯦꯡꯅꯃꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯊꯣꯛꯂꯛꯂꯣꯅꯦ ꯑꯩꯅ ꯄꯥꯈꯠꯇꯨꯅꯒ ꯆꯦꯜꯂꯨꯔꯣꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯤꯕ ꯌꯥꯗꯦ ꯑꯩ ꯏꯅꯥꯛ ꯈꯨꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯄꯨꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯃꯆꯤꯟꯗ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯦꯄꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯂꯐꯨ ꯃꯅꯥꯁꯤꯡ ꯑꯗꯣ ꯐꯗ꯭ꯔ ꯂꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯜ ꯍꯧꯅ ꯈꯥꯡꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯦ ꯊꯦꯄꯨꯅ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯑꯁꯦ ꯃꯍꯩ ꯌꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯊꯦꯄꯨꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯊꯦꯄꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯦꯄꯨꯒꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯊꯦꯄꯨꯅ ꯎꯕꯗ ꯊꯦꯄꯨꯗꯣ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯝꯂꯝꯕ ꯑꯗꯣ ꯈꯪꯂꯦꯞ ꯂꯦꯞꯈꯠꯂꯛꯏ꯫ ꯃꯗꯨꯃ ꯇꯧꯔꯛꯄꯗ ꯊꯦꯄꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯊꯦꯄꯨꯅ ꯃꯥꯡꯂꯦ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯗꯤ ꯁꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯀꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯤꯔꯨꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯜꯂꯗꯨꯅ ꯊꯦꯄꯨ ꯁꯠ ꯂꯩꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯣ ꯈꯔꯒ ꯋꯥꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯍꯣꯏ ꯑꯁꯨꯝ ꯋꯥꯈꯠꯂꯛꯀꯅꯨ ꯅꯪꯒꯤ ꯅꯥꯄꯜ ꯑꯩ ꯈꯪꯉꯤ ꯐꯝꯃꯨ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯖ꯭ꯔꯤꯡ ꯋꯥꯡꯅ ꯂꯩꯔꯝꯕꯗꯣ ꯖꯔ ꯅꯦꯝꯊꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯑꯃꯨꯕ ꯃꯃꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤꯒꯤ ꯃꯔꯝ ꯅꯍꯥꯛ ꯈꯪꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯃꯨꯕ ꯃꯃꯤ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯂꯥꯏ ꯑꯣꯏꯔꯒ ꯃꯤ ꯑꯃꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯑꯄꯪꯕ ꯑꯗꯨꯃ ꯆꯩꯔꯛꯄꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯁꯥꯎꯔꯛꯇꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯁꯠ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯁꯦ ꯂꯥꯏꯔꯕꯅ ꯄꯠꯇꯠꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯅꯍꯥꯛꯅ ꯏꯅꯥꯛ ꯈꯨꯜꯍꯟꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯄꯤꯒꯗꯕꯅꯤ ꯃꯗꯣ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯊꯦꯄꯨꯅ ꯃꯑꯣꯡ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯍꯜꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦ ꯑꯄꯪꯕ ꯑꯗꯨꯕꯨ ꯀꯅꯥꯅ ꯉꯝꯕ ꯊꯕꯛꯅꯣ? ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯆꯦꯝꯕ ꯃꯄꯨꯅ ꯐꯥꯎꯕ ꯅꯉꯣꯟꯗ ꯄꯤꯔꯛꯂꯣꯏ ꯑꯗꯨꯒꯨꯝꯂꯕ ꯂꯟ ꯊꯨꯝ ꯑꯗꯨꯗꯤ꯫ ꯑꯗꯨꯅ ꯆꯥꯡ ꯑꯃꯗ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯒꯗꯧꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯤꯡꯒꯗꯕꯅꯤ꯫ ꯃꯗꯨ ꯁꯤꯡꯗꯕ ꯇꯥꯔꯒꯗꯤ ꯂꯟ ꯊꯨꯝ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯐꯔꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯩꯅ ꯂꯧꯒꯅꯤ꯫ ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯉꯣꯟꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯥꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯁꯦꯟꯐꯝꯁꯦ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯑꯩ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫
asumna khanba yaba khalabagi tungda masado swai swai jing jing lauduna hairiki ai hojimak lupa crore tara pami hai wafam madu tabada laimu aduna nangsibu karma mino ngawbra ngawda phaibar phaida nangumba maiba amana aikhoi gumba lai sanaraga karma chokaba purakadorigi nangsidhi khwaidagi mathong chadaba maibani hairaga laimu ado mafam marudagi mangkhri matam madu thepona ꯑꯩꯈꯣꯏꯅ ꯆꯠꯂꯣꯁꯨ ꯍꯥꯏꯗꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯥꯡꯂꯤꯕꯅꯣ ꯂꯥꯏꯔꯤꯛ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯕ ꯐꯥꯎꯕꯗ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯂꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯩꯅ ꯄꯩꯁꯥꯒꯤ ꯃꯁꯤꯡ ꯄꯜꯂꯨꯕꯗꯒꯤ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦꯅꯤ ꯂꯥꯏ ꯇꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯌꯥꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯊꯣꯛ ꯍꯥꯏꯖꯤꯜꯂꯕꯗꯤ ꯃꯈꯣꯏꯁꯤ ꯍꯦꯛꯇꯃꯛ ꯃꯥꯡꯈꯤꯕ ꯖꯥꯠꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯟꯇꯛꯃꯨꯛ ꯀꯧꯊꯣꯛꯂꯒ ꯑꯩꯅ ꯃꯉꯣꯟꯗ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯁꯦꯟꯁꯤꯡ ꯍꯥꯏꯒꯅꯤ ꯁꯅꯥꯂꯨꯄꯥꯁꯤꯡ ꯍꯥꯏꯒꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯂꯥꯏꯃꯨ ꯑꯗꯨ ꯑꯃꯨꯛ ꯃꯃꯥꯡꯗ ꯐꯥꯎꯗꯣꯔꯛꯂꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯃꯌꯨꯝ ꯑꯃꯕꯨ ꯊꯦꯄꯨꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯃꯌꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯊꯦꯄꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯌꯦꯡꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯩ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯨ ꯑꯩꯕꯨꯗꯤ ꯅꯪꯅ ꯍꯦꯟꯅꯕꯨ ꯀꯤꯔꯦꯅꯦ ꯍꯥꯏꯌꯨ ꯅꯪꯅ ꯃꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯦꯄꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩ ꯆꯍꯤ 300 ꯂꯩꯔꯒ ꯁꯤꯡꯉꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯥꯏꯕꯅꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯛꯄꯁꯤꯃ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯣꯛ ꯊꯥꯛ ꯉꯥꯛꯇ ꯐꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨꯅ ꯑꯔꯦꯞꯄꯅꯤ ꯅꯍꯥꯛꯅ ꯆꯍꯤ 300 ꯂꯩꯔꯒ ꯁꯤꯡꯒꯦ ꯍꯥꯏꯕꯗꯨ ꯁꯤꯡꯉꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯆꯍꯤ 300 ꯂꯩꯔꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯕ ꯍꯧꯔꯒꯗꯕꯅꯤ ꯉꯁꯤꯗꯒꯤꯅ ꯑꯩꯅ ꯆꯍꯤ 300 ꯍꯦꯛ ꯁꯨꯕꯒ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯆꯍꯤ 300 ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ ꯀꯔꯤ ꯆꯍꯤ 300 ꯆꯍꯤ 300 ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ ꯉꯥꯏꯈꯣ ꯃꯥꯡꯈꯤꯅꯨ ꯅꯪ ꯑꯩꯒꯤ ꯋꯥ ꯇꯥꯈꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯩꯅ ꯃꯔꯛꯇ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯂꯩꯔꯦ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯒ ꯑꯃꯨꯛ ꯁꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯆꯍꯤ 300 ꯍꯦꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯦꯄꯨ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯔꯦꯡꯕꯥꯟꯗ ꯐꯧ ꯕꯣꯔꯥ ꯊꯥꯡꯒꯠꯄꯒꯨꯝ ꯊꯥꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯊꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯄꯨꯅ ꯑꯩꯅ ꯂꯥꯏꯁꯟꯅꯕ ꯑꯗꯨꯗ ꯌꯨꯡꯂꯝꯕ ꯀꯦꯟꯗꯜ ꯑꯗꯨ ꯃꯨꯊꯠꯂꯝꯗ꯭ꯔꯦꯗꯅ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯗ ꯀꯦꯟꯗꯜ ꯊꯥꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯜꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯂꯕꯗꯤ ꯈꯨꯝꯐꯝ ꯈꯪꯉꯔꯣꯏ ꯑꯩ ꯑꯃꯨꯛꯇ ꯃꯨꯊꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯄꯨ ꯄꯔꯞ ꯑꯃꯨꯛ ꯀꯦꯟꯗꯜ ꯃꯨꯊꯠꯄ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯃ ꯂꯥꯛꯄꯗ ꯃꯌꯨꯝ ꯈꯔ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯃꯌꯨꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯂꯨꯕꯗ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯎꯗꯨꯅ ꯂꯩꯔꯝꯈꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯣꯔ 10 ꯍꯥꯏꯕꯒꯥꯁꯦ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯅꯤꯀꯣ ꯈꯜꯂꯨꯗꯨꯅ ꯃꯍꯥꯛ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯩꯁꯥ ꯃꯌꯨꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯊꯝꯂꯕ ꯃꯇꯨꯡꯗ ꯊꯦꯄꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯈꯜꯂꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯏꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯄꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯂꯣꯠꯁꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯄꯨꯅ ꯃꯍꯥꯛꯀꯤ ꯀꯥꯡꯈꯗ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ ꯑꯗꯨꯒ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯖꯣꯟ ꯂꯥꯎꯅ ꯃꯄꯥꯛ ꯐꯤꯗꯛ ꯑꯗꯣ ꯊꯥꯔꯒ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯔꯪ ꯑꯆꯧꯕꯁꯤꯡ ꯂꯩꯔꯨꯔꯒ
ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯇꯔꯪ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯧꯈꯥꯏꯔꯒ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯄꯣꯗꯣ ꯅꯣꯡꯉꯥꯟꯕ ꯉꯥꯏꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯕꯅ ꯌꯥꯝꯅ ꯉꯥꯎꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯐꯝ ꯇꯧꯔꯛꯄꯗ ꯊꯦꯄꯨꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯊꯦꯄꯨꯒꯤ ꯅꯨꯄꯤꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒ ꯇꯨꯃꯤꯟꯅꯩ, ꯊꯦꯄꯨꯒ ꯇꯨꯃꯤꯟꯅꯗꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯏ, ꯊꯦꯄꯨꯁꯦ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯟꯅꯔꯕꯅꯤꯅ ꯈꯟꯅꯕ ꯃꯤꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯅꯤꯡꯗꯕꯅꯤꯅ ꯊꯦꯄꯣꯒꯤ ꯅꯨꯄꯤꯗꯣ ꯃꯆꯥꯁꯤꯡꯒ ꯑꯗꯨꯃꯛ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯄꯣ ꯃꯍꯥꯛꯀꯤ ꯀꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯕꯖꯥꯔꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗꯕꯁꯤꯅ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯃꯠꯇ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯄꯣ ꯕꯖꯥꯔ ꯌꯧꯔꯛꯂꯕꯗ ꯕꯖꯥꯔꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯔꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯔꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯌꯥꯝꯂꯕ ꯇꯔꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯃꯍꯥꯛꯅ ꯍꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯗꯨꯗ ꯊꯦꯄꯣꯅ ꯍꯩ ꯑꯩꯁꯦ ꯇꯔꯪ ꯂꯂꯣꯟꯂꯒꯦ, ꯑꯗꯨꯒꯅꯦ ꯄꯩꯁꯥꯁꯤꯡꯁꯦ ꯑꯃꯨꯛ ꯇꯥꯜꯂꯒꯦ, ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯕꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯐꯤꯔꯣꯟ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯍꯥꯎꯔꯕ ꯕꯖꯥꯔꯗ ꯐꯪꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯋꯥꯏꯔꯒ ꯌꯥꯝꯂꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯍꯥꯎꯔꯕ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯇꯔꯪ ꯃꯌꯥꯝ ꯑꯃ ꯍꯣꯟꯊꯔꯛꯄ ꯑꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯗꯤ ꯃꯄꯥꯅ ꯂꯩꯔꯛꯂꯤꯕ ꯌꯥꯝꯂꯕ ꯑꯆꯥꯄꯣꯠ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯃꯈꯣꯏꯗꯤ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯄꯨꯅ ꯇꯔꯪꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯍꯣꯟꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ, ꯑꯩꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤ, ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯆꯥꯅ ꯊꯛꯅꯕ ꯃꯅꯥ ꯃꯁꯤꯡ, ꯁꯥ ꯌꯦꯟ ꯑꯃꯗꯤ ꯃꯃꯜ ꯇꯥꯡꯂꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥꯡ ꯁꯛꯂꯤꯕꯗꯣ ꯃꯅꯥꯗ ꯊꯣꯏꯅ ꯍꯥꯞꯇꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯍꯩ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯌꯨꯝ ꯄꯥꯝꯕꯒꯦꯅꯦ, ꯃꯊꯣꯜ ꯀꯌꯥ ꯋꯥꯡꯕ ꯄꯥꯝꯃꯤ, ꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ, ꯅꯠꯇꯦ ꯅꯪꯁꯤꯕꯨ ꯀꯔꯤ ꯅꯤꯁꯥ ꯆꯥꯔꯨꯔꯒꯦ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯦꯄꯨꯅ ꯑꯗꯨꯕꯨꯔꯣ ꯄꯩꯁꯥꯒꯤ ꯅꯤꯁꯥ, ꯎꯔꯕꯔꯁꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯊꯦꯄꯨꯒꯤ ꯅꯨꯄꯤꯗ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯊꯦꯄꯨꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯄꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯊꯦꯄꯨꯒꯤ ꯐꯨꯔꯤꯠ ꯇꯥꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯊꯦꯄꯨꯅ ꯍꯩ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯑꯁ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦꯗ, ꯅꯪꯕꯨ ꯀꯤꯠꯅꯤꯒꯗꯣ ꯌꯣꯟꯊꯣꯛꯎꯔꯕꯔꯃꯤ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯦꯄꯨꯅ ꯅꯣꯛꯂꯒ ꯆꯠꯂꯣ ꯍꯩ ꯃꯁꯤꯅꯦ ꯉꯥꯡꯕꯁꯤꯃ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯀꯧꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯊꯅꯝꯂꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯗꯣꯏꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯊꯦꯄꯨꯅ ಲಾಂಗನು ಹಾಯ್ದುನ ಮಚಿನ ಇಂಗಿತ್ ಪೀರಿ ಅದುಗಿ ಮತುಂಗದ ಮಹಾಕಿ ಒಂಬಾಕ್ ಪಿದಕ್ತೋ ಹಾಯ್ಗತ್ಖ್ರಿ ಅದುಗ ಮಯೋಮ್ ಬೋರಾ ಮಯಾಮದೋ ಥಾಂಗ್ತುರಕ್ಲಿ ಅದುಗ ಲಮ್ಯಾಯ ಅದುದ ಲೋಯ್ನಮಕ್ ಹೈದೋಕ್ಲಿ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯊꯦꯄꯣꯒꯤ ꯅꯨꯄꯤꯗꯤ ꯊꯀꯠꯈꯤꯕꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯩ ꯀꯩꯅꯣ ꯎꯔꯒ ꯂꯩꯔꯤꯕꯗꯨꯕꯣ ꯄꯩꯁꯥꯁꯤꯡꯁꯦ ꯃꯔꯣ ꯂꯣꯠꯁꯤꯜꯂꯒꯅꯦ ꯁꯦ ꯇꯔꯪ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯔꯪꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯔꯣꯟ ꯂꯣꯠꯂꯒ ꯊꯨꯞꯂꯒ ꯍꯥꯞꯆꯟꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯊꯦꯄꯣꯒꯤ ꯅꯨꯄꯤꯗꯤ ꯉꯛꯄꯅ ꯊꯦꯄꯣꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯄꯩꯁꯥ ꯅꯨꯡꯁꯥꯒꯗꯣ ꯊꯨꯞꯇꯨꯅ ꯍꯥꯞꯆꯟꯕꯗꯣ ꯀꯌꯥ ꯊꯧꯑꯣꯏꯔꯝꯗꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯍꯩ ꯅꯪꯕꯨ ꯃꯤꯒ ꯂꯥꯛꯂꯕꯗꯤ ꯅꯪꯕꯨ ꯑꯔꯦꯝꯕꯗ ꯋꯥꯔꯅꯤ, ꯅꯪꯕꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯤꯡꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯆꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯥꯞꯆꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯦꯄꯣꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯍꯩ ꯑꯩꯅ ꯇꯥꯟꯅꯤꯡꯕ ꯃꯑꯣꯡꯗ ꯇꯥꯟꯒꯅꯤ, ꯅꯪꯒꯤ ꯍꯥꯏꯕꯕꯨꯅꯦ ꯄꯩꯁా ꯃꯁꯤꯡ ꯊꯤꯕ ꯑꯁꯤꯅ ꯂꯣꯏꯔꯦ, ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯕꯦꯡ ꯍꯦꯛ ꯉꯥꯡꯉꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯊꯦꯄꯣꯅ ꯍꯩ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯔꯣꯟ ꯊꯝꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯂꯣꯏꯅꯃꯛ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯆꯥꯡ ꯈꯛꯇꯃꯛ
tarang ase ꯑꯩꯈꯣꯏꯗ ꯍꯥꯞꯆꯜꯂꯒ ꯊꯝꯂꯁꯤ ꯀꯥꯡ ꯈꯛꯇ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯎꯄꯨ ꯃꯊꯛ ꯁ꯭ꯋꯥꯏꯗꯒꯨꯝꯕ ꯀꯥꯆꯤꯜ ꯑꯃꯗ ꯊꯝꯂꯁꯤ ꯑꯗꯨꯒ ꯈꯔ ꯈꯔ ꯁꯤꯖꯤꯟꯅꯔꯁꯤ ꯇꯔꯪ ꯃꯌꯥꯝ ꯑꯁꯤ ꯃꯔꯣꯟ ꯊꯝꯂꯕꯅꯤꯅ ꯃꯤꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯈꯪꯐꯝ ꯈꯪꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯑꯗꯣ ꯄꯩꯁꯥꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯑꯗꯨꯕꯨꯔꯣ ꯃꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯂꯩ ꯅꯈꯣꯏꯅꯗꯤ ꯎꯔꯣꯏ ꯑꯩꯗꯪ ꯎꯕ ꯑꯗꯨꯅ ꯄꯤꯔꯛꯄꯅꯤ ꯑꯃꯨꯛ ꯁꯤꯡꯒꯤꯗꯧꯔꯤꯕꯅꯤꯗ ꯃꯁꯤꯅꯅꯦ ꯆꯥꯎꯔꯕ ꯀꯔꯕꯥꯔ ꯑꯃ ꯑꯩꯅ ꯍꯧꯗꯣꯛꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯛꯂꯤ ꯂꯥꯏꯒ ꯁꯥꯟꯅꯔꯒ ꯄꯩꯁꯥꯁꯤꯡꯁꯦ ꯂꯧꯔꯨꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯊꯦꯄꯨꯅ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯌꯣꯄꯥꯛ ꯑꯃꯗꯤ ꯇꯣꯛ ꯄꯨꯔꯛꯇꯨꯅ ꯊꯦꯄꯨꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯕꯨ ꯇꯧꯈꯥꯏꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯈꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯇꯔꯪꯁꯤꯡ ꯑꯗꯣ ꯃꯊꯪ ꯐꯨꯝꯖꯤꯟꯈ꯭ꯔꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯅꯠꯇꯦ ꯇꯔꯪꯁꯤꯡ ꯑꯗꯣ ꯐꯨꯝꯕ ꯌꯥꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ ꯑꯌꯨꯛ ꯑꯗꯨꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯆꯥꯄꯣꯠ ꯇꯥꯕ ꯃꯈꯩ ꯆꯥꯈ꯭ꯔꯕꯅꯤꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯇ꯭ꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯦꯄꯨꯅ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯈꯟꯗꯨꯅ ꯂꯥꯛꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯃꯜ ꯇꯥꯡꯂꯒ ꯍꯥꯎꯔꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯛꯇꯨꯅ ꯄꯤꯖꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯇꯔꯪꯁꯤꯡ ꯑꯗꯣ ꯐꯨꯝꯖꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯂꯦꯝꯍꯧꯔꯤꯕ ꯇꯔꯪ ꯑꯅꯤ ꯑꯗꯣ ꯑꯃꯅ ꯊꯦꯄꯨꯒꯤꯗ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯊꯦꯄꯨꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯩꯔꯛꯈꯤꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯒ ꯍꯥꯏꯔꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯂꯥꯏꯃꯨ ꯑꯆꯧꯕ ꯑꯃ ꯀꯧꯊꯣꯛꯂꯒ ꯃꯉꯣꯟꯗꯒꯤ ꯂꯧꯍꯧꯔꯤꯕꯅꯤ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏ ꯖꯣꯒꯥꯏ ꯑꯣꯏ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯦꯟꯁꯦ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯁꯦꯡꯕꯃꯛꯀꯤ ꯄꯨꯔꯛꯄꯒꯤ ꯋꯥꯅꯤꯗ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯋꯥꯔꯤꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯗꯤ ꯆꯥꯔꯝꯕꯁꯤꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯦꯄꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯗꯨ ꯊꯦꯄꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯅꯍꯥꯛꯁꯦ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯔꯒꯅꯤ ꯈꯜꯂꯨꯕꯗ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ ꯍꯩ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯁꯤꯒꯗꯕꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯌꯦꯡꯉꯨ ꯌꯥꯅꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯏꯕꯥꯅꯤꯒꯤ ꯆꯥꯎꯔꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯏꯕꯥꯅꯤ ꯏꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯀꯨꯜꯗ ꯊꯥꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯍꯥꯏꯔꯤ ꯅꯍꯥꯛ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯂꯥꯏꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯍꯥꯏꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯍꯥꯛꯄꯨ ꯃꯃꯥꯡꯊꯛꯇ ꯑꯁꯨꯝꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯄꯩꯁꯥ ꯂꯧꯈꯤꯕꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯕꯣꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯥꯏꯗꯒꯤ ꯄꯩꯁꯥ ꯄꯨꯕꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤ ꯑꯕꯣꯛꯀꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕꯒ ꯑꯃꯠꯇ ꯐꯪꯂꯛꯇꯕꯗꯒꯤ ꯂꯥꯏꯗꯒꯤ ꯄꯩꯁꯥ ꯄꯨꯈꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯨꯗꯣ ꯉꯟꯇꯥꯅ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯂꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯇꯥꯔꯨꯕꯅꯤꯅ ꯅꯍꯥꯛꯁꯨ ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯣ ꯃꯗꯨ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯄꯨꯒꯤ ꯅꯨꯄꯤꯅ ꯍꯣꯏ ꯈꯪꯉꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯗꯒꯤ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯔꯨꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯄꯔꯞ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯕꯛ ꯃꯈꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯅꯄꯥꯡꯒꯜ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯨꯞꯄ ꯍꯧꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯁꯤ ꯑꯁꯨꯝ ꯖꯔ ꯁꯣꯟꯖꯤꯜꯂꯛꯇꯨꯅꯅꯈꯣꯏ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯒꯗꯕꯅꯤ नखोइना हेक सिखिबगा पैसा अदो नखोइना कल्लिङैदा सिङु यादि हाइदुना मखोइना नखोइबु यामना थिना लाक्नगदौरिबनि लाक्नबदा नतना महुत सिन्दोकदौरिबनि हाइबदि नखोइना लायरमलेन्दा अदुगा लायरमलेन्दा लैरिबा फत्रबा थवाइसिङ अदुबुना तबंग पानसिदा नखोइगि महुत सिन्दुना मियोइ मपोक्ता पोक्तुना नुङाइना हिंगदौरिबनि अदुगुमलबा अदु फत्तबा थबक अदुबु नहाना करिगिदमक तौरिबनो नहाक कदुनुंगदा वादना सेन फंगबा यादे हाइबसि नहाक खंग्रिबा करिगिनो हाइदुना यामना कपली।
Matam aduda Thepuna o laimu aduna aingonda haikibani nahak chahi lising chahum aigi minai oigadabani haiduna ai hurikada bab tarakle mahana aibu sodana makki haranabagi damak taruklagani adumna hairakpada Thepogi nupina adu oiba taragadi mongodagi lawruba selsing se yamathuna handokrasi maduna taba taragadi aikoi awa phamda tarani hairi matam aduda Thepuna ngaiko aikoi paisa sing ase loinamak sizinadabida aikoi kharadi sizinadasi aduga aikoina karwar achoba ma hawdunaba tawrasi karwar adunabu mai paklabadi mahaki paisa sing ase loinamak sindokiba yagani hairi wafam madu tarabada Thepogi nupinasu hoi haiduna yaraduna hawjikti laitin kaya khuramduna makoida awara taraktanaba yamna kana honaba hawkhre aduga paisa sing aduna chawraba karbar amabu thiri mamai thangda makoina chawraba dukan sing amadi chawraba kathel ki mataida leiba fruit piron yonpham sing amadi makoina chek safam atai kaya mathang lepsalakhi telaba chahi khara asita Thepuna jara nungairakpa amadi yamlaba maran mathum sim lepsallakpa asita Thepogi lekaida leiriba yumlon karonabada leiriba punamakado punga ngaknari matam aduda gumuna Thepuda matau karma nahana asuk jamlaba paisa singa sa paikalaklibano haiduna itattatana hangi adu matam aduda Thepuna adugidi taw nahaksu lai sanaraga sen talu lai sanarabadi paisa yamna phangbani haidura adumak hairi baduda gumuna sungtha thajaramti nongmati Thepuna gumubu magi mayumda laktuna chakchara amma chaminadaba kuiri haiduna korokli gumusu harau adumak lakli numito leibaki oina harau kumai achobuma tawba numitni matam aduda gumuga Thepuga chaising chaminari ngai gumuna amukasu itaw nahapu asengba amukadi hayu kedorobage matau karamna nahana yamnaba paisa sing ase pairibano haiduna hangakli matam aduda Thepuna phu awai khaga lairik ado puduna lakle aduga sei taw yengutu lairik ase aina paraga lai sanabadagi lai ado tholoklaga aingonda lupa crore 10 pirakhibani crore 10 aduna aina ngasi nuairibasi adumna hairakpada gumuna kari crore 10 adumna hairakpada Thepuna hoi crore 10 haibasina namina amphau ujakhiroi aidi ure yamkhraba seni asupna hairakpada gumu lairik ado mahana asum jengakli adumna asum jenglakpada kiraba saktam mayam ama yiklibadu ubada gumuna itaw nahanga tawriba thabak asi khwaidagi phattaba thabakni karigidamakta nahana paisa khara pambagi damak asigumlaba hingchai tamba saroi ngaroi sing asiga maru oiribano phattaba miga sanga oirabadi nahaksu phattaba mi oirakpa tabani sanga pui hainaribaduni aduna nahaksu phattaba sanga tinarabanina nahak phattaba mi ama oledo adumna hairakpada Thepuna karinoi taw gumuna na haribadubo aina paisa tabada kana boina mangna basinkrabagi adumna hairakpada gumuna itaw nahana mibu mangna basille haibanati nahana nasase manghanjari haibani nangi nupi angang singa se nangi onadi nahaki nasamakni aduna nangi nupi angang singa se nahana manghallebanina nahana nahaki nasase manghanjabaga chap mani adumna hairakpada Thepuna kayo nahana haribatu pai gyan taba ngamdre hairi matam aduda gumuna itaw nahana pariba lairika se aina mamang thakta oja amaiba chawthoigi makutagi aina pai khrabani oja chawthoigi manakta aina matau karamna ina khungadagi matau karba lai sanarga paisa tangadagi haiduna hangkhiba leikhrabani matam aduda ipu chawthoina lairika se puthoraktuna larik asigi matengna aise khwaidagi paisa paiba ina kera khunba misakama oigani masigi lewa si sijinau haduna aingonda pirakhibani larik ase aina kupna munna yengnaba matungda ipu amaiba chawthoida ai hangna haiki asigumlaba laitin sanaraga paibasina taba taru thabakta mangol oigathaba adugumba chanchana tragana kariguma pot amada leitrabra maduna sijinajage haiki matamatuda ipu amaiba chawthoi yamna hauna noklaga nahakse yamna singi haiduna aibu thagalakhibani
ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯍꯥꯛꯅ ꯂꯥꯏ ꯑꯁꯦ ꯁꯥꯟꯅꯗꯨꯅ ꯂꯥꯏ ꯑꯗꯨ ꯀꯧꯊꯣꯛꯂꯨꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯄꯥꯔꯨꯔꯕꯗꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯆꯨꯞꯊꯣꯛꯇꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯥꯎꯅ ꯆꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯔꯣꯏꯗꯕꯅꯤ ꯃꯈꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯝꯅ ꯅꯧꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯥꯟꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯊꯣꯛꯅꯒꯗꯒꯦ ꯈꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯔꯨꯔꯕꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯄꯤꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯔꯣꯏ ꯇꯧꯕꯇꯕꯨ ꯍꯌꯦꯡ ꯅꯍꯥꯛꯅ ꯍꯦꯛ ꯁꯤꯕꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯑꯣꯟꯊꯣꯛꯅꯈ꯭ꯔꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯁꯛꯄ ꯊꯝꯈ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯆꯍꯤ ꯑꯗꯣ ꯅꯍꯥꯛꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯡꯕꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤꯅꯗꯤ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯀꯨꯏꯍꯧꯔꯣꯏ ꯑꯗꯨꯕꯨ ꯋꯥꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯒꯨꯝꯂꯕ ꯆꯍꯤꯗꯣ ꯅꯪꯒꯤꯗꯤ ꯆꯍꯤ 1,300 ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨ ꯍꯣꯏ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯆꯍꯤ 3,00,000 ꯍꯥꯏꯕꯒꯨꯝꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯒꯤ ꯃꯃꯥꯟꯅꯕ ꯒꯨꯝꯃꯨꯗꯤ ꯏꯇꯥꯎꯅ ꯉꯥꯎꯔꯦ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯊꯗ꯭ꯔꯤ ꯅꯍꯥꯛ ꯏꯅꯥ ꯈꯨꯅꯤꯡꯕ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯟꯊꯗ꯭ꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯦꯄꯨꯕꯨ ꯌꯥꯝꯅ ꯆꯩꯔꯤ ꯊꯦꯄꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯨꯝ ꯀꯤꯁꯜꯂꯛꯂꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯒꯨꯝꯃꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯦꯄꯨꯗꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯩꯊꯪꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯃꯁꯥ ꯑꯗꯨ ꯐꯥꯎꯔꯝꯃꯤ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯁꯦ ꯐꯝꯂꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯊꯦꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯊꯦꯄꯨ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯏꯄꯨ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯨꯔꯥꯜꯂꯤꯕꯅꯣ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯤ ꯇꯥꯟꯅꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯀꯣꯛꯆꯅꯕꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯍꯤ 1,300 ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯌꯥꯈ꯭ꯔꯤꯕꯗꯣ ꯅꯍꯥꯛ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯅꯣꯡꯃꯇꯪ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗ ꯅꯍꯥꯛ ꯋꯥꯕꯅ ꯅꯁꯥꯗꯣ ꯇꯞ ꯇꯥꯒꯗꯧꯔꯤꯕꯅꯤ ꯆꯩꯊꯦꯡꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯣꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯆꯍꯤ ꯑꯗꯨꯕꯨ 1,300 ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛ ꯈꯜꯂꯒ ꯌꯦꯡꯉꯨ ꯅꯁꯥ ꯅꯇꯣꯝꯇ ꯆꯍꯤ 1,300 ꯂꯦꯞꯄꯒ ꯂꯩꯕ ꯐꯥꯎꯕꯗ ꯅꯍꯥꯛ ꯆꯣꯛꯊꯕꯅ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯦꯞꯄꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯑꯔꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯥꯡꯗꯨꯅ ꯂꯦꯞꯄꯛꯀꯗꯧꯔꯤꯕꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯕꯣꯡ ꯆꯣꯡꯊꯈꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯊꯦꯄꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯉꯥꯝꯐꯝ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩ ꯐꯔꯦ ꯑꯃꯥꯏꯕ ꯃꯌꯥꯝ ꯊꯨꯅ ꯇꯥꯟꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯊꯦꯄꯨꯗꯣ ꯄꯔꯞ ꯑꯄꯤꯕꯔꯣ ꯂꯣꯏꯁꯤꯜꯂꯒ ꯅꯣꯡ ꯉꯥꯝꯐꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯊꯦꯄꯨꯅ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯏꯕꯨꯡꯉꯣ ꯊꯦꯄꯣ ꯅꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯜꯂꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯔꯒꯦ
ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯂꯥꯏ ꯑꯗꯨꯅ ꯅꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯁꯦꯟꯖꯥꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯄꯤꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯁꯦꯟꯖꯥꯝꯁꯤꯡ ꯑꯗꯨꯕꯨ ꯌꯣꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯥꯎ ꯕꯣꯔꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯄꯤꯈꯤꯒꯗꯕꯅꯤ ꯀꯔꯤ ꯑꯃꯠꯇ ꯁꯣꯏꯕ ꯌꯥꯔꯣꯏ ꯃꯗꯨꯗ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯅꯍꯥꯛ ꯑꯗꯨꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ ꯕꯣꯔꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯑꯩꯅ ꯃꯗꯣ ꯊꯨꯞꯂꯒ ꯊꯝꯂꯤꯕꯅꯤ ꯑꯩ ꯂꯣꯏꯅꯃꯛ ꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯧꯔꯒ ꯊꯦꯄꯨꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯨꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯤꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯦꯄꯨ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯐꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯊꯦꯄꯨꯅ ꯄꯩꯁꯥ ꯄꯨꯈꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯦꯄꯨꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩ ꯑꯃꯒ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯁꯤꯟꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯁꯦ ꯅꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯨꯔꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯁꯨꯔꯤ ꯅꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯀꯣꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯇꯨꯅ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯣꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯖꯕ ꯉꯝꯂꯛꯂꯤꯕꯗꯣ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯇꯨꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯄꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯍꯟꯐꯝꯗ ꯍꯟꯖꯤꯜꯂꯒꯗꯕꯅꯤꯅ ꯅꯍꯥꯛꯁꯨ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯣ ꯑꯗꯨꯗꯨꯒ ꯅꯍꯥꯛ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯆꯥꯎꯔꯕ ꯐꯥꯔꯝ ꯑꯅꯤ ꯂꯩ ꯍꯥꯏꯔꯤꯕ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯐꯥꯔꯝ ꯑꯁꯦ ꯅꯍꯥꯛꯅ ꯁꯦꯟꯅꯔꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯍꯥꯛꯀꯤ ꯄꯩꯁꯥꯁꯨ ꯄꯤꯕꯤꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯑꯩꯁꯦ ꯋꯥꯡ ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏꯅꯤ ꯑꯣꯖꯥꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯗꯕ ꯅꯠꯇꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯇꯥꯟꯈꯤꯕ ꯁꯦꯟ ꯊꯨꯝ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨ ꯑꯁꯦꯡꯕꯒꯤꯔꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯦꯄꯨꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯠꯇ ꯆꯠꯄ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯃꯊꯪ ꯅꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯀꯥꯏꯗꯨꯅ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤ ꯃꯃꯩꯊꯪꯗ ꯊꯦꯄꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯦꯄꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯥꯏ ꯑꯗꯨꯅ ꯄꯤꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯌꯨꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯁꯥꯈꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯁꯨ ꯄꯨꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯌꯨꯝ ꯑꯗꯣ ꯅꯍꯥꯛꯅ ꯄꯨꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯒ ꯅꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯌꯥꯅꯕ ꯑꯁꯤ ꯄꯨꯔꯛꯂꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯕꯨꯗꯤ ꯊꯝꯕꯤꯔꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯀꯔꯝꯅ ꯌꯥꯅꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯅꯨꯃꯤꯠ 4ꯅꯤ ꯑꯣꯠꯀꯅꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯂꯕꯅꯤ ꯅꯪꯒꯤ ꯌꯨꯝ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯥꯅ ꯑꯩꯕꯨ ꯂꯥꯛꯅꯔꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯄꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯊꯦꯡꯅꯔꯕ ꯃꯇꯝ ꯈꯛꯇꯗ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯊꯕꯛ ꯑꯁꯤ ꯅꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝ ꯍꯤꯡꯈꯣꯜꯁꯨ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯄꯨꯅ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯑꯗꯨꯗꯨꯒ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯦ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯊꯦꯄꯨꯕꯨ ꯑꯣꯏꯅ ꯂꯥꯛꯅꯔꯣ ꯍꯥꯏꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯊꯦꯄꯨ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯤ
ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯕꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯁꯨꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯦꯄꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯦꯄꯣ ꯀꯔꯤ ꯇꯧꯅ ꯂꯥꯛꯅꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯇꯨꯝꯊꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯊꯦꯄꯣꯒꯤ ꯃꯈꯣꯡꯂꯣꯝꯗ ꯖꯤꯡ ꯖꯤꯡ ꯃꯔꯤꯡ ꯃꯔꯤꯡ ꯀꯔꯤꯅꯣꯃ ꯀꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯥꯏꯃꯨ ꯑꯃ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯎꯞꯁꯤꯠ ꯎꯞꯁꯤꯠꯇ ꯀꯥꯔꯛꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯦꯄꯣꯅ ꯃꯁꯥ ꯑꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯥꯔꯤ꯫ ꯐꯃꯨꯡꯗꯒꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯈꯨꯅꯤꯡ ꯑꯗꯨꯗ ꯁꯨꯖꯟꯕꯗꯒꯤ ꯁꯌꯦꯡꯂꯣꯝꯗ ꯐꯨꯒꯠꯂꯛꯇꯨꯅ ꯁꯌꯦꯡ ꯂꯩꯈꯥꯏꯈ꯭ꯔꯦ꯫ ꯁꯌꯦꯡ ꯑꯗꯣ ꯂꯩꯊꯠꯂꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗ ꯊꯦꯄꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯊꯦꯄꯣꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨ ꯊꯦꯄꯨꯅ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯀꯅꯥꯃꯇ ꯆꯪꯉꯛꯀꯅꯨ, ꯑꯩꯅ ꯊꯣꯛꯄ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯄꯣ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈ ꯑꯗꯨꯗ ꯃꯃꯤꯠ ꯏꯂꯪ ꯂꯪꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯊꯦꯄꯣꯅ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯊꯦꯄꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯈꯨꯠ ꯑꯃ ꯊꯤꯡꯇꯣꯔꯛꯇꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯥꯡꯈ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯤꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯦꯄꯣꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯀꯤꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯐꯝꯊꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯊꯦꯄꯣꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯇꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯡꯇꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯈꯠꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯜꯂꯒ ꯃꯈꯨꯠꯇ ꯏꯅ ꯇꯞ ꯇꯞ ꯇꯥꯅ ꯇꯩꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯦꯄꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯊꯦꯄꯣꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯊꯦꯄꯣꯒꯤ ꯅꯨꯄꯤꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯪ ꯉꯥꯛꯇꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯊꯦꯄꯣꯅ ꯏꯁ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩꯒꯤ ꯃꯪ ꯑꯣꯏꯔꯦꯀꯣ, ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯄꯣꯗꯣ ꯃꯍꯥꯛ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤꯕꯗꯣ ꯐꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯦꯄꯣꯅ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯅꯍꯥꯛ ꯇꯨꯝꯖꯔꯨꯔꯣ ꯍꯥꯏꯕꯗꯒꯤ ꯊꯦꯄꯣꯒꯤ ꯅꯨꯄꯤꯗꯣ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯄꯣ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯃꯦꯠ ꯃꯦꯠꯁꯤꯜꯂꯛꯄꯒꯨꯝ ꯃꯦꯠꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯧꯔꯤ ꯑꯗꯨꯁꯨ ꯂꯥꯛꯁꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯣꯟꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯕꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯐꯔꯪ ꯐꯔꯪ ꯊꯤꯟꯗꯨꯅ ꯆꯩꯅꯥꯀꯣꯟ ꯑꯋꯥꯕꯗꯣ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛꯁꯨ ꯉꯥꯏꯒꯗꯧꯔꯤꯕꯅꯤ, ꯉꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯁꯤ ꯅꯠꯇꯕꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄꯗꯒꯤ ꯊꯦꯄꯣꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯊꯦꯄꯣꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯦꯄꯣ ꯃꯔꯝ ꯑꯃꯗꯒꯤ ꯃꯔꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯁꯣꯛꯏ꯫ ꯃꯍꯥꯛꯅ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯗꯨꯅ ꯃꯍꯥꯛ ꯁꯦꯟ ꯇꯥꯜꯂꯒꯦ, ꯁꯨꯅꯤꯡ ꯆꯠꯅꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯦ ꯈꯜꯂꯗꯨꯅ ꯍꯤꯡꯈꯣꯜ ꯂꯩꯕꯥꯛ ꯀꯟꯅ ꯁꯨꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯃꯛꯄꯒꯤ ꯃꯑꯣꯡꯗ ꯁꯥꯐꯨ ꯀꯟꯅ ꯗꯨꯝ ꯂꯥꯎꯅ ꯊꯣꯝꯃꯛꯄꯗ ꯃꯈ꯭ꯋꯥꯡꯒꯤ ꯁꯔꯨ ꯑꯗꯣ ꯇꯦꯛꯈꯤꯕꯒꯨꯝ ꯆꯩꯅꯥ ꯐꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯂꯩꯃꯥꯏꯗꯨꯗ ꯃꯍꯥꯛ ꯐꯝꯊꯗꯨꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯍꯥꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯦꯄꯣꯅ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯑꯁꯦ ꯇꯦꯛꯈ꯭ꯔꯕ ꯃꯥꯜꯂꯤ, ꯌꯥꯝꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯦꯡꯕꯗꯗꯤ ꯈ꯭ꯋꯥꯡꯗ ꯀꯔꯤꯁꯨ ꯃꯃꯤ ꯇꯥꯗꯦ, ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯊꯦꯄꯣꯗꯣ ꯑꯃꯨꯛ ꯇꯞꯅ ꯍꯧꯒꯠꯂꯛꯄꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯆꯩꯅꯥ ꯄꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯦꯄꯨꯗꯣ ꯊꯕꯛ ꯁꯨꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯐꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯦꯄꯨꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯥꯏ ꯃꯃꯤꯠ ꯄꯪꯆꯤꯛꯇ ꯆꯤꯛꯄ ꯄꯪꯅꯥꯗ ꯅꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯏꯁꯤ ꯁꯤꯗꯕ ꯑꯃꯗꯤ ꯂꯩꯈꯥꯏꯔꯒ ꯑꯗꯨꯝ ꯊꯝꯕꯒꯨꯝꯅ ꯇꯧꯔꯤꯕꯅꯤ꯫
ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯀꯔꯤꯁꯨ ꯂꯩꯈꯥꯏꯕ ꯑꯣꯏꯅ ꯂꯩꯇꯦ, ꯆꯨꯝꯅ ꯃꯍꯥꯛꯀꯤ ꯂꯩꯒꯗꯕ ꯆꯥꯡꯗ ꯑꯗꯨꯃꯛ ꯂꯩꯖꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯦꯄꯣꯠꯅꯁꯨ ꯎꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯂꯩꯊꯦꯛꯔꯛꯄꯒꯨꯝ ꯆꯩꯅꯥꯈꯣꯜ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯦꯄꯣꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯈꯥꯡꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩ ꯍꯧꯅ ꯁꯥꯒꯠꯂꯤ, ꯃꯕꯨꯛ ꯑꯗꯨꯁꯨ ꯊꯤꯟꯕꯒ ꯂꯦꯡꯕꯒ ꯑꯃꯨꯛꯇꯣꯏꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯈꯥꯡꯒꯗꯕ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯦꯄꯣꯗꯣ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕꯗꯒꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯅꯥ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯋꯥ ꯆꯩꯅꯥ ꯅꯨꯃꯤꯠ 4ꯅꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤ꯫ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯦꯄꯣꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯤꯡꯀꯣꯛꯄꯤꯔꯤ, ꯂꯩꯀꯣꯛꯄꯤꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯊꯦꯄꯨꯗꯣ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯀꯟꯈꯠꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯊꯦꯄꯨꯅ ꯂꯥꯏ ꯇꯤꯟꯗꯒꯤ ꯑꯁꯨꯝꯅ ꯂꯟ ꯊꯨꯝ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯪꯂꯥꯟꯅꯤ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯗꯣ ꯂꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯈꯣꯏꯆꯥꯛ ꯊꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯦꯄꯨ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫